Hai ma'am, ngasi ꯊꯥꯕꯜ ꯑꯃ ꯆꯠꯂꯨꯒꯦ ꯀꯩꯅꯣꯒꯤꯅꯤ ꯁꯂꯥꯡꯈꯨꯟ ꯍꯥꯏꯗꯣ ꯅꯌꯟꯄꯨꯔ ꯍꯥꯏꯅꯁꯨ ꯀꯧꯕꯅꯤ ꯁꯂꯥꯡꯈꯨꯟꯗ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟꯗ ꯁꯨꯝ ꯁꯂꯥꯡꯈꯨꯟ ꯍꯥꯏꯔ ꯈꯪꯅꯩ ꯃꯌꯥꯡꯂꯣꯟꯗꯗꯤ ꯅꯌꯟꯄꯨꯔ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯠꯂꯨꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯃꯌꯥꯝ ꯑꯗ ꯀꯃꯥꯏ ꯆꯣꯡꯕ ꯊꯥꯕꯜꯁꯦ ꯍꯟꯗꯛꯇ ꯆꯍꯤ 2 ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯍꯧꯔꯛꯄꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯊꯥꯕꯜꯁꯦ ꯌꯥꯝ ꯆꯠꯅꯩ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅꯗꯩ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯂꯨꯒꯦ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯆꯣꯡꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ Hello. Lebih dong ada lagi bagai itu masih. Hello, itu kita tuh hobi. Kita tapi dia kita hendak kamu ya. Yang tadi dan
Thank you.